पुलिस की जिप्सी मई थाख्रे ड्राइवर दगी नोंगमई मुनख्रे महिरोई सिंगी इरांग लाक्सन बदा लानमी सिजनरे महिरोई अनि नोंगमईना पांदुना सोकले जुलाई 3 तगी थीबा खंगदरा लाखिबा लुवांगबे लिंथोई ngंबी अमसुंग हेमजित कौबा महिरोई अनि हाथिबगी फोटो सोशल मीडिया दा वायरल ओइरख्रबा मतुंगदा मरा लैबा मियोई फागदबनी अमसुंग असीब हक्सांग पुथोकदबनी हाइबा डिमांड तौरदुना महिरोई सिंगी इरांग का हेना कंसिलकले पुलिस की जिप्सी अमा मोइरांग खोमदा मई थाख्रे महिरोई सिंगी इरांग अदु लाक्सिनबगीदमक पुलिसना अकनबा थबक लौखटचरबसु ngamlaktabadagi lanmigi miyoi kaya marum amasu irang laksinbada sizinnarakle lanmigi miyoi singna mahiroi kaya marum tamthina phubire yumda lotuna leiba mahiroi sing phawba chingthoklaga phubibagi thokdok singthokle masida sunatana rapid action force ki personnel singna nongmai chara kapada mahiroi ani phibam luna sokle adumakpo chief minister nongthongbam birenadi irang asi laksinaba honabada लानमी सिजनब लेते हाइना सेंगदोकले पुलिस तकी फंगबा पाउना हाई मियाम हौरक्तुना मई थाख्रबा जिप्सी MN01 W9989 अदु पोरमपाट पुलिस के SDPO Z बिरदे एलोट तौबने साउरबा मियामना गाड़ी अदु मई थादोक्त्रिङैदा लंबी मयाइदा मखदांग ओंथोकपगी सक्तम अमा उबा फंखे तुंगदा गाड़ी अदु मई थारकपने गाड़ी अदुबु थौरकपा ड्राइवर मियामना फारगा मंगोंदा एलोट तौबा 9mm गे पिस्तोल अमा मुनख्रे हाइरे ngarang numidung ba matungda haurakhiba mahiroi singi irang adu laksinaba RAF na pam action gun gi nongmai round kaya marum kapkhe yamna nakpa range tagi nongmai kapada pambo marugi tongsa pumna mak phaktu na pukhibadage mahiroi ama fibam luna soktuna siza hospital da laikana re soklaba mahiroi adugi mameng loitong bam kisan sahi taraga taruk ne mahak yadipok angtha mamang laikai dage El Norel gi machanupa ne mahak Yadipok Thambal no higher secondary school da class 12 tamle numidang atheng bada thokiba irang da thoksom nimasan kauba sahi taraga mapan suraba mahiroi amaso makokta nongmai maru mangak samda ama amasong mathabakta nongmai maru ani panduna phibam luna sokpadage siza hospital da laikana re marak asida haujik manipur da mahiroi singna changsiliba khongjang asibu laksina bohona bada security force singna tear gas mok bom lathi charge na singba hekta sizinabagi mahutta angang sing aduga yariba makai ingna tapna irang laksina bo honagadabani haina Manipur Commission for Protection of Child Rights na mari lainaba singda khangan khre MPCR gi chairperson Mani Babu khurai lakpa na thadorokpa cherola mana hai angang sing na sangsaliba khongjang asida de irang laksina ba force adumak sizinaba yaroi madugi mahutta loudspeaker sizinaduna laukthokpa barricade ningthina khaba yadragana water can na chingba season aduna laksan gadaba nei angang sing da sigumba force season gadaba leirabade mangjok na ambulance sing su thorang tawduna thamgadaba ni hai re bom nongmai na kholau namthaba ngamloi luptaruk Manipur police amasung central forcing na nongmai kapa amasung bom kapsin bana mahiroi singi achumba kholau namthaba ngamloi hai na mahiroi luptaruk ki maike dagi akan ba wafam thamlagle congress khongjang changsiliba mahiroi singi da maglep le Manipur gi mahiroi ani hathibagi thokdok adu Congress party na kan bamawongda yaning de mahiroi ani adugi imung manunggi awabada Congress party na saruk yari haina All India Congress Committee gi lusingba masung MP Gaurav Gogoi na phongdokhre